CMꯒꯤ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯕꯒꯤ ꯃꯩꯔꯥꯕꯗꯨ ꯂꯨꯍꯣꯡꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯕꯤꯃꯣꯇꯤꯁꯨ ꯅꯥꯀꯟꯗ ꯐꯝꯂꯒ ꯃꯄꯨꯔꯣꯏꯕꯅ ꯂꯣꯏꯁꯤꯜꯂꯤꯕꯗꯨ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕꯤꯔꯤ꯫ ꯃꯩꯔꯥꯕ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯃꯁꯝꯗꯨ ꯍꯥꯠꯅ ꯍꯥꯠꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ꯫ ꯋꯥꯔꯣꯏꯄꯣꯠꯇ ꯀꯔꯤ ꯀꯔꯤ ꯇꯧꯅꯒꯦ ꯁꯤꯖꯥ? ꯋꯥꯔꯣꯏꯄꯣꯠꯇꯤ ꯆꯥꯎꯊꯣꯛꯂꯒꯨꯝꯁꯤꯗ ꯁꯅꯥꯈ꯭ꯌꯥ, ꯃꯝꯒꯤ ꯋꯥꯅꯤ, ꯇꯧꯗ ꯌꯥꯗꯕꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯅꯤ ꯀꯧꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ꯫ ꯃꯃꯣꯟ ꯀꯩꯀꯥ ꯆꯪꯒꯗ꯭ꯔꯣ? ꯆꯪꯂꯣꯏꯗ, ꯑꯔꯥꯡꯐꯝꯗꯤ ꯑꯃ ꯆꯪꯅꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤꯁꯨ ꯑꯔꯥꯡꯐꯝꯗꯤ ꯑꯃꯕꯨꯗꯤ ꯄꯨꯔꯛꯄꯅꯤ, ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯁꯣꯏꯕ ꯉꯥꯡꯕ ꯇꯝꯕ ꯉꯝꯗꯦ, ꯑꯩꯈꯣꯏꯒꯤꯁꯨ ꯍꯥꯏꯍꯧꯁꯤ꯫ ꯆꯥꯅ ꯊꯛꯅꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯗꯅ, ꯑꯗꯨꯅ ꯀꯝꯗꯧꯁꯤꯒꯦ? ꯄ꯭ꯂꯥꯎ ꯇꯧꯁꯤꯔ ꯈꯜꯂꯝꯕꯅꯤ, ꯄꯦꯛ ꯇꯧꯔꯒ ꯑꯃꯃꯝ ꯌꯦꯟꯅꯕ ꯍꯥꯏꯗꯨꯅ, ꯑꯗꯨꯅ ꯁꯝꯗ꯭ꯔꯣ? ꯌꯥꯏ, ꯑꯗꯨꯁꯨ ꯐꯒꯗꯕ ꯃꯩꯇ ꯌꯦꯡꯂꯣ ꯅꯪꯅꯅꯦ, ꯑꯗꯨꯒ ꯑꯍꯜꯁꯤꯡꯗꯣ ꯑꯗꯨꯃꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯅꯥ ꯀꯅꯥ ꯍꯥꯏꯕꯗꯣ ꯄꯨꯟꯅ ꯈꯟꯅꯔꯁꯤ꯫ ꯏꯅꯥꯎꯕꯣꯏ ꯂꯥꯛꯑꯒ ꯑꯩꯈꯣই ꯄꯨꯟꯅ ꯇꯧꯔꯒ꯫ ꯍꯣꯏ, ꯁꯅꯥꯈ꯭ꯌꯥꯒꯤ ꯊꯕꯛꯇꯣ ꯍꯥꯟꯅ ꯆꯠꯄꯤꯔꯨꯔꯣ, ꯑꯗꯨꯒ ꯈꯟꯅꯔꯁꯤ꯫ ꯀꯨꯏꯕꯤꯔꯛꯇꯣꯏꯔꯣ? ꯄꯣꯄꯥꯡꯗꯤ ꯅꯍꯥꯟ ꯄꯤꯔꯝꯂꯦ, ꯃꯔꯥꯡ ꯃꯊꯣꯡ ꯈꯪꯂꯔꯣꯏ ꯍꯥꯏꯗꯅ꯫ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯄꯩꯁꯥ ꯈꯔ ꯊꯥꯔꯝꯂꯒꯦ, ꯑꯗꯨ ꯍꯜꯂꯛꯀꯅꯤꯗ, ꯀꯨꯏꯕ ꯌꯥꯗꯦ, ꯊꯕꯛ ꯌꯥꯝꯃꯤ ꯁꯤꯖꯥ꯫ ꯍꯣꯏ꯫ ꯃꯩꯔꯥꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯗꯥꯏꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯕꯤꯃꯣꯇꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯇꯍꯥ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯤꯕ ꯃꯇꯤꯛ ꯆꯠꯂꯒꯦ ꯍꯥꯏꯕ ꯇꯧꯍꯣꯏꯗꯦ, ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯅꯥꯈ꯭ꯌꯥꯗ ꯍꯥꯏꯔꯤꯁꯦ ꯀꯌꯥꯔꯛꯇꯤ ꯁꯨꯔꯒꯦ? ꯃꯩꯔꯥꯕ ꯅꯣꯛꯂꯒ, ꯏꯆꯦ ꯑꯁꯤꯒꯤ ꯑꯃꯨꯛ ꯍꯣꯏꯅꯦ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯃꯣꯇꯤ ꯃꯄꯨꯔꯣꯏꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯆꯥꯏꯔꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯣꯅꯤꯀꯥ ꯔꯨꯝꯗꯨꯗ ꯆꯪꯂꯛꯂꯒ ꯃꯃꯥꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞ ꯂꯦꯞꯂꯒ ꯈꯪꯀꯧ ꯀꯧꯔꯛꯏ꯫ ꯏꯃꯥ! ꯕꯤꯃꯣꯇꯤ ꯈꯪꯅ ꯃꯅꯤꯡꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯨꯗ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯈꯨꯝꯂꯛꯏ꯫ ꯈꯪꯉꯤꯅꯦꯍꯦ, ꯀꯔꯤ ꯈꯨꯀꯧꯅꯣ? ꯏꯁ! ꯍꯔꯦ, ꯌꯥꯝ ꯈꯪꯒꯟꯕꯤꯅꯤꯀꯣ, ꯁꯣꯟꯖꯕꯤ꯫ ꯃꯁꯤ ꯌꯦꯡꯉꯨꯀꯣ, ꯁꯣꯏꯔꯣꯏ ꯅꯪ꯫ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯀꯩꯅꯥꯗꯣ ꯃꯋꯥꯅ ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯃꯃꯥꯅ ꯀꯩꯅꯥꯗꯣ ꯐꯨꯕꯗ ꯁꯣꯏꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯀꯥꯏꯅ ꯄꯥꯎꯗ ꯈꯕꯔꯗ ꯍꯥꯞꯄꯗꯨꯅꯤꯅꯦ ꯏꯆꯥꯅ ꯌꯥꯝ ꯄꯥꯝꯂꯤꯁꯦ꯫ ꯃꯣꯅꯤꯀꯥ ꯅꯣꯛꯂꯒ, ꯑꯁ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯅꯣ꯫ ꯀꯔꯤꯅꯣ ꯅꯪꯒꯤ ꯈꯨꯀꯧꯗꯨꯕꯣ? ꯑꯗꯣ ꯀꯧꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣꯏꯕ? ꯋꯥꯔꯣꯏꯄꯣꯠꯇꯣ ꯀꯩꯗꯧꯔꯕ? ꯑꯗꯨꯗ ꯅꯌꯥ ꯅꯨꯄꯥꯅ ꯃꯤ ꯀꯌꯥ ꯂꯩꯔꯝꯗꯣꯏꯅꯣꯅ ꯍꯪꯉꯛꯏꯕ? ꯈꯟꯅꯗ꯭ꯔꯤꯅꯦ, ꯅꯈꯨꯔꯥ ꯍꯣꯏꯒ ꯍꯣꯔꯦꯟ ꯄꯥꯕꯨꯡ ꯍꯜꯂꯛꯂꯒ ꯈꯟꯅꯗꯣꯏꯅꯦ꯫ ꯑꯣ, ꯑꯗꯣ ꯃꯥꯅ ꯑꯆꯥꯄꯣꯠꯀꯤꯁꯨ ꯍꯪꯉꯛꯄ꯫ ꯑꯆꯥꯄꯣꯠ ꯍꯥꯏꯁꯤ ꯑꯃ ꯕꯣꯛꯁꯀꯤꯗꯨ ꯄꯤꯅꯩ ꯍꯥꯏꯌꯦ꯫ ꯑꯣ, ꯍꯣꯏ, ꯑꯗꯨꯁꯨ ꯑꯆꯥꯄꯣꯠꯇꯣ ꯀꯩꯀꯩ ꯍꯥꯞꯄꯣ ꯍꯥꯏꯅꯣꯅ ꯍꯥꯏꯔꯛꯄ꯫ ꯏꯆꯦ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ, ꯃꯗꯨꯗꯤ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯤꯗꯅ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯛꯑꯣꯌꯦ? ꯕꯦꯝꯃ, ꯏꯃꯥꯅ ꯍꯥꯏꯒꯗꯕ ꯋꯥꯕꯨ ꯋꯥꯔꯣꯏꯄꯣꯠꯅꯤ, ꯌꯥꯝ ꯀꯥ ꯍꯦꯟꯅꯅꯦ ꯄꯩꯁꯥ ꯆꯪꯍꯜꯂꯨꯅꯨ ꯍꯥꯏꯌꯨ꯫ ꯍꯩꯖꯤꯡꯄꯣꯠ ꯂꯥꯛꯈꯤꯅꯤ, ꯌꯥꯝ ꯂꯥꯛꯈꯤꯅꯤ, ꯌꯥꯝ ꯋꯥꯠꯂꯤꯌꯦ, ꯄꯩꯁꯥ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯁꯤꯗꯤ ꯃꯃꯤꯡꯒꯤ ꯋꯥꯇꯅꯤ, ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯔꯦ ꯍꯥꯏꯕꯒꯤꯅꯤ, ꯑꯗꯨꯅ ꯃꯤꯉꯣꯟꯗꯁꯨ ꯌꯥꯝ ꯍꯥꯏꯖꯤꯜꯂꯨꯅꯨꯀꯣ꯫ ꯍꯣꯏ, ꯑꯗꯨꯒꯤ ꯍꯪꯕ ꯂꯥꯛꯏꯅꯤ, ꯅꯪꯅ ꯐꯅꯕ ꯍꯥꯏꯈ꯭ꯔꯣ꯫ ꯍꯣꯏ, ꯑꯩꯁꯨ ꯄꯩꯁꯥꯗꯤ ꯌꯥꯝ ꯆꯪꯍꯟꯅꯤꯡꯗꯦ, ꯀꯩꯒꯤꯅꯣꯗ ꯃꯍꯥ ꯋꯥꯅꯤꯕ꯫ ꯃꯃꯥꯏꯁꯤ ꯀꯌꯥꯗꯤ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡꯗꯨ ꯌꯦꯡꯉꯨꯅꯤ ꯃꯁꯦ꯫ ꯀꯩꯅꯣ ꯏꯃꯥ, ꯆꯨꯝꯗ꯭ꯔꯣ? ꯍꯩ, ꯇꯥꯅꯤꯡꯗꯦ, ꯆꯠꯂꯣ꯫ ꯏꯃꯥ ꯍꯣꯏꯁꯨ ꯄꯥꯕꯨꯡꯒꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯝꯃꯨꯔꯝꯒꯅꯤꯗ꯫ ꯄꯩꯁꯥ ꯍꯥꯏꯁꯤꯗꯤ ꯄꯥꯝꯃꯨꯅ ꯇꯤꯛꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ, ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯖꯣꯔꯣ ꯁꯤꯖꯤꯟꯅꯔꯗꯤ ꯇꯨꯡꯒꯤꯗꯤ ꯀꯔꯤ ꯂꯩꯍꯧꯗꯣꯔꯤꯕ? ꯍꯣ ꯑꯗꯨꯅꯤ꯫ ꯍꯣꯏꯕꯨ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ? ꯏꯃꯥꯒꯤ ꯋꯥꯗꯣ ꯂꯤꯛꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯥꯟꯕ꯫ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯖꯗꯦꯀꯣ, ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯖꯗꯦ꯫ ꯃꯣꯅꯤꯀꯥ ꯅꯣꯛꯂꯒ, ꯑꯗꯣ ꯏꯃꯥ, ꯏꯕꯨꯡꯉꯣꯒꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ, ꯍꯟꯗꯛꯀꯤ ꯁꯟꯗꯦꯗ ꯀꯣꯜ ꯇꯧꯕꯗ ꯑꯩꯁꯨ ꯌꯥꯎꯍꯧꯒꯦꯀꯣ꯫ ꯐꯣꯟꯒ ꯄꯥꯛꯅꯅꯦ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯌꯥꯗ꯭ꯔꯦꯗ, ꯑꯦꯛꯖꯥꯝ ꯃꯌꯥꯅꯤꯅ꯫ ꯍꯣꯏ, ꯑꯗꯣ ꯌꯥꯎꯍꯧꯒꯦ ꯍꯥꯏꯕ? ꯍꯣꯏ ꯍꯥꯏꯕꯅꯤ, ꯀꯔꯤꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ?
ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯀꯦ ꯇꯧꯏ ꯈꯣꯡꯁꯨ ꯊꯥꯡꯕ ꯍꯧꯔꯦ ꯕꯤꯃꯣꯠꯇꯤ ꯐꯠ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯣꯏꯔꯣ ꯉꯔꯥꯡ ꯅꯥꯏꯠ ꯇꯥꯕꯒꯤ ꯉꯁꯤꯗꯤ ꯑꯣꯐ ꯂꯩꯔꯦ ꯆꯠꯂꯔꯣꯏ ꯐꯔꯦ ꯐꯔꯦ ꯃꯩꯔꯥꯕꯁꯨ ꯂꯨꯍꯣꯡꯕ ꯌꯥꯎꯔꯒ ꯍꯜꯂꯛꯏ ꯀꯤꯆꯟꯗ ꯆꯪꯂꯛꯇꯨꯅ ꯆꯤꯌꯔꯗ ꯆꯤꯡꯊꯣꯛꯂꯒ ꯐꯝꯃꯤ ꯕꯤꯃꯣꯠꯇꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯎꯕꯗꯨꯗ ꯍꯪꯂꯛꯏ ꯀꯣꯐꯤ ꯁꯦꯝꯂꯛꯎꯔ ꯁꯅꯈꯤꯌꯥ ꯁꯦꯝꯂꯨꯔꯅꯨꯗ ꯆꯥꯛ ꯑꯣꯏꯅ ꯆꯥꯔꯒꯦ ꯂꯨꯍꯣꯡꯕꯗꯨꯕꯨ ꯀꯝꯗꯧꯒꯦ ꯃꯤ ꯌꯥꯝꯃꯤ ꯄꯩꯁꯥ ꯐꯖꯅ ꯊꯥꯕꯗ ꯀ꯭ꯌꯨ ꯂꯦꯞꯅꯩꯅꯦ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯕꯒꯤꯅꯤ ꯍꯣꯏ ꯑꯗꯨ ꯏꯅꯥꯎꯆꯥ ꯍꯣꯏꯗꯨꯕꯨ ꯍꯥꯏꯈ꯭ꯔꯕꯣ ꯅꯪꯕꯣ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯁꯅꯥꯈꯤ ꯍꯜꯂꯛꯄꯒ ꯍꯥꯏꯔꯛꯑꯣ ꯂꯥꯛꯀꯦꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯍꯥꯏꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯗꯨꯗ ꯀꯣꯜ ꯇꯧꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯈꯪꯍꯜꯂꯤ ꯌꯨꯝ ꯊꯪꯅꯅ ꯂꯩꯕ ꯃꯔꯝ ꯑꯣꯏꯕꯅ ꯂꯥꯛꯄꯗꯨ ꯃꯤꯅꯠ 5 ꯐꯥꯗꯦ ꯂꯤꯚꯤꯡ ꯔꯨꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯐꯝꯂꯒ ꯋꯥ ꯇꯥꯅꯕ ꯍꯧꯏ ꯔꯣꯁꯟꯅ ꯋꯥꯔꯣꯏꯄꯣꯠ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯆꯥꯎꯊꯣꯛꯂꯒꯨꯝꯁꯤꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯍꯥꯏꯔꯒ ꯑꯗꯨꯛ ꯁꯣꯏꯗꯅꯕ ꯇꯧꯔꯁꯤ ꯃꯩꯔꯥꯕꯅ ꯑꯗꯨꯅꯤꯅꯦ ꯈꯜꯂꯤꯕꯁꯦ ꯑꯩꯁꯨ ꯃꯅꯥꯁꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯨ ꯆꯥꯎꯕꯅꯤꯅ ꯑꯗꯨꯝ ꯌꯥꯅꯤꯗ ꯋꯥꯔꯣꯏꯄꯣꯠ ꯑꯣꯏꯕꯅꯤꯅ ꯃꯩꯔꯥꯕꯅ ꯍꯣꯏꯅꯦ ꯔꯣꯁꯟꯅ ꯑꯗꯨ ꯌꯥꯝꯕꯨ ꯆꯥꯕꯒꯤ ꯋꯥꯗꯤ ꯍꯥꯏꯗꯤ ꯂꯥꯛꯄꯗꯣ ꯑꯆꯥꯄꯣꯠ ꯌꯦꯟꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ ꯅꯇꯩꯃꯁꯤꯅꯗꯤ ꯄ꯭ꯂꯥꯎ ꯑꯣꯏꯅ ꯇꯧꯁꯤ ꯍꯥꯏꯅꯔꯛꯏꯗ ꯃꯅꯥꯁꯅ ꯍꯣꯏ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯗꯨꯝ ꯁꯝꯃꯤ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯒ ꯃꯩꯔꯥꯕꯅ ꯍꯣꯏ ꯑꯗꯨꯅꯤ ꯏꯕꯦꯝꯃꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯒ ꯃꯄꯥ ꯆꯥꯅꯅꯕ ꯔꯣꯁꯟꯅ ꯍꯣꯏ ꯇꯧꯔꯁꯤ ꯑꯗꯨꯃꯥꯏꯅ ꯃꯇꯝꯁꯨ ꯀꯨꯏꯗ꯭ꯔꯦ ꯍꯞꯇꯥꯃꯨꯛꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯍꯥꯏꯅꯕ ꯇꯧꯔꯁꯤ ꯑꯗꯣ ꯄ꯭ꯂꯥꯎꯒꯤ ꯕꯥꯃꯣꯟꯗꯨꯅ ꯀꯝꯗꯧꯕ ꯃꯩꯔꯥꯕꯅ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯃꯅꯥꯁꯅ ꯑꯣꯐꯤꯁꯀꯤ ꯀꯟꯇꯦꯛ ꯂꯩꯅꯕ ꯑꯃꯗꯤ ꯂꯩ ꯑꯗꯨꯗ ꯍꯥꯏꯖꯈ꯭ꯔꯣ ꯌꯥꯝꯕꯣ ꯍꯣꯏꯅꯦ ꯑꯗꯨꯗ ꯍꯥꯏꯈ꯭ꯔꯣ ꯁꯣꯏꯗꯅꯕ ꯋꯥꯗꯨ ꯈꯔ ꯑꯝꯇ ꯃꯦꯟꯈꯣ ꯈꯖꯤꯛꯇ ꯆꯣꯞꯄꯗꯤꯅꯦ ꯁꯣꯏꯗꯨꯅꯤ ꯍꯦꯛꯇ ꯃꯅꯥꯁꯅ ꯑꯗꯨꯒꯤꯗꯤ ꯁꯣꯏꯗꯅꯕ ꯍꯥꯏꯈ꯭ꯔꯒꯦ ꯔꯣꯁꯟꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯍꯥꯏꯕꯗꯨꯅ ꯅꯛꯁꯤꯜꯂꯛꯂꯒ ꯑꯩ ꯆꯠꯂꯒꯦ ꯃꯩꯔꯥꯕꯅ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯊꯕꯛ ꯁꯤꯟꯗꯣꯛꯄ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯊꯣꯏꯁꯅꯥ ꯍꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯒꯗꯕ ꯈꯖꯤꯛꯇꯃꯛ ꯉꯥꯏꯔꯦ ꯑꯗꯨꯒ ꯃꯦꯀꯤꯔꯥꯁ ꯍꯣꯏꯅ ꯑꯦꯛꯖꯥꯝ ꯍꯧꯒꯗꯧꯔꯦ ꯑꯦꯛꯖꯥꯝ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯅꯤ ꯃꯦꯀꯤꯔꯥꯁ ꯐꯣꯟꯗ ꯃꯃꯥꯍꯣꯏꯒꯤ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯃꯦꯀꯤꯔꯥꯁꯅ ꯄꯥꯕꯨꯡ ꯍꯥꯎ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯆꯥꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯌꯥꯎꯗꯦ ꯏꯕꯨꯡꯉꯣ ꯑꯦꯛꯖꯥꯝꯗꯣ ꯅꯃꯤꯠ ꯊꯛꯀꯅꯨꯀꯣ ꯐꯖꯅ ꯅꯪꯒꯤ ꯈꯪꯕꯁꯤꯡꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯏꯔꯝꯃꯨꯀꯣ ꯍꯣꯏ ꯂꯥꯡꯐꯥꯡꯗ ꯉꯥꯎꯁꯤꯟꯅꯒꯅꯨ ꯋꯥꯔꯁꯨ ꯋꯥꯅ ꯊꯥ ꯑꯃꯇ ꯉꯥꯏꯔꯦ ꯊꯥ ꯑꯃꯁꯤꯗ ꯋꯥꯍꯧꯕ ꯌꯥꯕ ꯈꯔ ꯋꯥꯍꯧꯔꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯏꯆꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯗ ꯁꯦꯂꯦꯕꯁ ꯀꯚꯔ ꯇꯧꯕ ꯂꯣꯏꯔꯕ ꯅꯪꯕꯣ ꯍꯌꯦꯡꯒꯤꯗꯤ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯔꯦ ꯑꯇꯣꯞꯄ ꯁꯕꯖꯦꯛꯁꯨ ꯑꯅꯝꯕ ꯂꯣꯏꯅꯃꯛ ꯂꯣꯏꯔꯦꯗ ꯒꯨꯗ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅꯁꯨ ꯑꯣꯚꯔ ꯔꯤꯗꯤꯡ ꯇꯧꯒꯅꯨ ꯇꯨꯝꯗꯕ ꯇꯧꯒꯅꯨꯀꯣ ꯍꯣꯏ ꯆꯥꯕ ꯊꯛꯄꯗ ꯁ꯭ꯀꯤꯞ ꯇꯧꯒꯅꯨ ꯅꯨꯡꯇꯤꯒꯤ ꯆꯥꯒꯗꯕꯅꯤꯀꯣ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯍꯣꯏ ꯄꯥꯕꯨꯡ ꯚꯥꯞ ꯇꯥꯏ ꯀ꯭ꯂꯥꯁ 10ꯒꯤꯗ ꯄꯥꯕꯨꯡꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ ꯃꯩꯔꯥꯕꯁꯨ ꯅꯣꯛꯂꯗꯨꯅ ꯑꯗꯨꯅꯤ ꯁꯦ ꯅꯆꯦ ꯄꯥꯏꯒꯦꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯐꯣꯟꯗꯨ ꯄꯤ ꯃꯣꯅꯤꯀꯥ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯍꯥꯏ ꯇꯣꯂꯝꯃꯨ ꯍꯥꯏ ꯅꯥꯐꯟ ꯑꯦꯛꯖꯥꯝ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯅꯆꯥꯗꯣ ꯄꯥꯈꯠꯄꯒ ꯀꯩꯝ ꯄꯣꯛꯇ꯭ꯔꯣ ꯅꯌꯥꯝꯕ ꯍꯣꯏꯗꯤ ꯄ꯭ꯔꯣꯅꯤꯅ ꯄꯥꯈꯠꯇꯕꯗꯣ ꯁꯤꯌꯥ ꯄ꯭ꯔꯣ ꯀꯥꯏꯅ ꯅꯪ ꯂꯨꯍꯣꯡꯗꯣꯔꯦꯌꯦ ꯅꯪ ꯂꯧꯗꯣꯏ ꯚꯥꯏꯗꯣ ꯑꯩꯅ ꯃꯔꯥꯏꯕꯛ ꯊꯤ ꯍꯥꯏꯅ ꯄꯥꯎꯗꯝꯕꯤꯌꯨ ꯂꯥꯏꯕꯛ ꯐꯗꯣꯏꯅꯤ ꯍꯣꯏ ꯐꯅꯤ ꯀꯨꯏꯔꯣꯏ ꯊꯨꯝ ꯄꯤꯀꯦꯠ ꯑꯃ ꯐꯥꯎꯅꯗꯤ ꯆꯠꯍꯜꯂꯨꯀꯣ ꯏꯀꯥꯏꯌꯦꯕ ꯃꯣꯅꯤꯀꯥ ꯅꯣꯛꯂꯒ ꯌꯥꯔꯦ ꯈꯗꯥꯡꯗꯤ ꯑꯗꯣ ꯅꯪ ꯑꯦꯛꯖꯥꯝꯗꯣ ꯐꯖꯅ ꯏꯔꯝꯃꯨꯀꯣ ꯏꯕꯨꯡꯉꯣ ꯌꯦꯁ ꯕꯣꯁ ꯆꯒꯠꯅꯒꯅꯨ
ꯔꯤꯆꯦꯛ ꯇꯧꯕ ꯀꯥꯎꯒꯅꯨ꯫ ꯍꯣꯏꯕ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯃꯥ ꯃꯆꯦꯅ ꯕ꯭ꯂꯦꯁꯤꯡ ꯄꯤꯔꯛꯄꯗꯨꯗ ꯃꯦꯀꯤꯔꯥꯁꯇꯨ ꯃꯄꯨꯛꯅꯤꯡ ꯈꯤꯇꯪ ꯅꯨꯡꯁꯤꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯃꯥ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯐꯣꯟ ꯊꯝꯂꯒ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯔꯣꯖꯔ ꯃꯦꯀꯤꯔꯥꯁ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯕ꯭ꯂꯦꯁꯤꯡ ꯀꯌꯥꯝ ꯄꯤꯊꯔꯛꯑꯕ? ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯁꯞꯇꯨꯌꯥꯒꯤ ꯂꯣꯏ ꯄꯤꯔꯦ꯫ ꯁꯛꯇꯤꯕꯥꯁꯅ ꯅꯩꯔꯦ꯫ ꯃꯦꯀꯤꯔꯥꯁꯇꯨ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯇꯦꯕꯜꯗꯨ ꯆꯪꯂꯒ ꯐꯝꯈ꯭ꯔꯦ꯫ ꯔꯣꯖꯔꯗꯨ ꯇꯞꯅ ꯃꯆꯦꯟꯗ ꯏꯁꯩ ꯉꯪꯂꯛꯏ꯫ ꯍꯌꯦꯡꯅꯤꯀꯣ ꯊꯥꯅꯈꯤꯕ ꯃꯇꯝ, ꯋꯥꯅ ꯂꯦꯟꯗꯧꯔꯤꯗ ꯑꯍꯤꯡꯁꯦ꯫ ꯁꯛꯇꯤꯕꯥꯁꯅ ꯐꯥꯈꯤꯕꯒ ꯂꯣꯏ ꯀꯥꯎꯒꯦ ꯇꯧꯏ꯫ ꯔꯣꯖꯔꯅ ꯅꯌꯥꯝꯕꯒꯤ ꯐꯖꯕ ꯎꯕꯁꯤꯗ꯫ ꯃꯦꯀꯤꯔꯥꯁ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯌꯦꯡ ꯑꯦꯛꯖꯥꯝꯅꯤꯀꯣ, ꯑꯝꯇ ꯎꯅꯕꯅꯤ ꯀꯩꯅꯣꯅꯦ꯫ ꯁꯛꯇꯤꯕꯥꯁꯅ ꯑꯣꯀꯦ, ꯑꯦꯗꯚꯥꯟꯁ ꯕꯦꯁ ꯑꯣꯐ ꯂꯛ꯫ ꯔꯣꯖꯔꯅ ꯁꯦꯝ ꯇꯨ ꯌꯨ꯫ ꯃꯦꯀꯤꯔꯥꯁꯅ ꯌꯥꯔꯦ, ꯂꯥꯏꯔꯤꯛ ꯄꯥꯎ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯃꯈꯥ ꯇꯥꯅꯗ꯭ꯔꯦ, ꯃꯥꯒꯤ ꯃꯥꯒꯤ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯦꯛꯖꯥꯝ ꯍꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯦꯀꯤꯔꯥꯁ ꯃꯁꯥꯗꯨ ꯅꯔꯚꯁ ꯆꯠꯂꯞ ꯇꯧꯏ꯫ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯐꯝꯂꯒ ꯃꯦꯀꯤꯔꯥꯁ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯂꯩ꯫ ꯔꯣꯖꯔ ꯃꯦꯀꯤꯔꯥꯁꯀꯤ ꯃꯑꯣꯡꯗꯨꯗ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, ꯚꯥꯏ꯫ ꯃꯦꯀꯤꯔꯥꯁ ꯈꯪꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ? ꯔꯣꯖꯔꯅ ꯍꯩꯃꯥ ꯀꯩꯅꯣ, ꯑꯦꯛꯖꯥꯝ ꯄꯨꯡ 9ꯗꯩꯅꯤ ꯐꯝꯂꯒ ꯂꯩꯔꯤꯗꯣ, ꯂꯣꯏꯁꯤꯜꯂꯨ ꯁꯠ-ꯁꯠ꯫ ꯌꯥꯗ꯭ꯔꯦ, ꯊꯦꯡꯉꯅꯦꯕ, 8 ꯇꯥꯗꯧꯔꯦ꯫ ꯁꯛꯇꯤꯕꯥꯁ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯔꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯤ ꯒ꯭ꯔꯥꯎꯟꯗ ꯀꯨꯝꯊꯔꯛꯑꯣꯅ ꯍꯥꯏꯔꯛꯏ, ꯂꯣꯏꯔꯕꯣ? ꯔꯣꯖꯔ ꯁꯛꯇꯤꯕꯥꯁꯇ ꯌꯦꯡꯂꯒ ꯑꯩꯕꯨꯗꯤ ꯂꯣꯏꯔꯦ, ꯑꯗꯣ ꯃꯦꯀꯤꯔꯥꯁꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯁ꯭ꯋꯥꯏꯗ ꯃꯪꯉ ꯐꯝ ꯂꯩꯔꯝꯃꯤ꯫ ꯁꯛꯇꯤꯕꯥꯁꯁꯨ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯦꯀꯤꯔꯥꯁꯀꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯥꯏꯔꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯦꯛꯖꯥꯝꯒꯤ ꯏꯁꯥꯁꯦ ꯅꯔꯚꯁ ꯆꯠꯂꯤꯔ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯔꯣꯖꯔꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯑꯦꯛꯖꯥꯝꯕꯨ 10ꯗꯁꯨ ꯊꯥꯈꯤꯗꯨꯅꯤ, ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ꯫ ꯁꯛꯇꯤꯕꯥꯁꯅ ꯑꯗꯨꯅꯤ ꯀꯩꯝ ꯇꯧꯔꯣꯏ, ꯑꯦꯛꯖꯥꯝꯁꯨ ꯑꯣꯐ ꯀꯌꯥ ꯂꯩꯇꯦ, ꯊꯥꯁꯤꯗ ꯑꯗꯨꯝ ꯂꯣꯏꯔꯅꯤ, ꯐꯦꯃꯤꯂꯤ ꯃꯤꯁ ꯇꯧꯔꯁꯨ ꯎꯗꯣꯏ ꯂꯩꯔꯦ ꯀꯩꯅꯣ, ꯔꯤꯖꯜꯅ ꯑꯗ ꯉꯥꯏꯔꯁꯨ꯫ ꯃꯦꯀꯤꯔꯥꯁ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯣꯏꯁꯦ ꯊꯦꯡꯉꯅꯤ, ꯑꯩ ꯁꯠ-ꯁꯠ ꯂꯣꯏꯁꯤꯜꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯕꯣꯔꯗꯇꯒꯤ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯇꯨ ꯂꯧꯊꯣꯛꯂꯒ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯏ꯫ ꯁꯛꯇꯤꯕꯥꯁꯅ ꯂꯣꯏꯁꯤꯜꯂꯣ, ꯑꯗꯨꯒ ꯊꯣꯛꯂꯛꯑꯣ, ꯄꯥꯅ ꯉꯥꯏꯔꯝꯃꯒꯦ꯫ ꯄꯣꯠ ꯆꯩ ꯀꯩꯀꯩꯗꯣ ꯐꯖꯅ ꯆꯦꯛ ꯇꯧꯔꯒ ꯊꯣꯛꯂꯛꯑꯣꯀꯣ꯫ ꯃꯦꯀꯤꯔꯥꯁꯅ ꯍꯣꯏ꯫ ꯑꯁꯨꯝꯅ ꯔꯣꯖꯔꯒ ꯁꯛꯇꯤꯕꯥꯁꯀꯗꯨ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯕꯦꯜꯀꯣꯅꯤ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯁꯛꯇꯤꯕꯥꯁ ꯔꯣꯖꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯦꯀꯤꯔꯥꯁꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯔꯣꯖꯔ ꯉꯛꯅ ꯀꯩꯒꯤ? ꯉꯔꯥꯡ ꯅꯪ ꯇꯨꯝꯈ꯭ꯔꯒ ꯍꯥꯏꯔꯛꯏ, ꯑꯃ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯣ, ꯑꯗꯨꯗꯣ ꯃꯃꯪꯗ ꯌꯥꯝ ꯀꯞꯂꯒ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯪꯗ ꯑꯗꯨꯝ ꯂꯥꯛꯏꯅ ꯍꯥꯏ, ꯑꯗꯨꯒꯤ ꯑꯍꯤꯡꯁꯨ ꯀꯌꯥ ꯇꯨꯝꯗ꯭ꯔꯕꯅꯤ꯫ ꯔꯣꯖꯔ ꯉꯛꯅ ꯑꯩꯉꯣꯟꯗꯗꯤ ꯀꯩꯝ ꯍꯥꯏꯗꯦꯅ? ꯀꯥꯏ ꯍꯥꯏꯗꯣꯏꯕ, ꯅꯪꯅꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗ ꯄꯜꯂꯛꯄꯗ ꯅꯪꯗꯤ ꯑꯗꯨꯝ ꯅꯨꯄꯤꯗꯣ ꯑꯣꯏꯔꯣꯏ ꯈꯣꯠꯂꯣꯏꯅ ꯑꯗꯨꯝ ꯍꯥꯏꯗꯨꯗꯤ, ꯑꯗꯨ ꯃꯥꯁꯨ ꯇꯟꯕ ꯑꯣꯏꯔꯝꯅꯤ꯫ ꯔꯣꯖꯔ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯑꯩꯁꯨ ꯁꯨꯝ ꯆꯤꯟ ꯌꯥꯡꯕꯒꯤ ꯍꯥꯏꯕꯅꯤꯗ, ꯀꯩꯁꯨ ꯑꯍꯦꯟꯕꯗꯤ ꯍꯥꯏꯗꯦꯗꯅ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯃꯥ ꯅꯨꯄꯤꯗꯣ ꯌꯥꯝꯗꯤ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯦ, ꯍꯥꯏꯗꯤ ꯃꯑꯣꯡꯗꯨꯕꯣꯕ, ꯃꯥꯅ ꯋꯥꯔꯤ ꯂꯤꯕꯗ ꯃꯥꯅ ꯌꯥꯝ ꯈꯟꯖꯕꯒꯤ ꯃꯑꯣꯡꯗ, ꯑꯗꯨꯗ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯑꯗꯣ ꯃꯥꯁꯨ ꯑꯣꯏꯔꯣꯏꯕꯨꯗꯤ ꯑꯗꯨꯝ ꯈꯪꯕꯅꯤ, ꯃꯁꯥꯅꯁꯨ ꯇꯞꯅ ꯇꯞꯅ ꯀꯥꯎꯅꯕ ꯇꯧꯖꯒꯦꯅ ꯍꯥꯏꯕꯅꯤ꯫ ꯍꯩꯍꯥ, ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯣꯛꯀ ꯉꯥꯎꯏ꯫ ꯃꯦꯀꯤꯔꯥꯁꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯊꯣꯛꯂꯛꯄ ꯎꯕꯗ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯆꯞ ꯂꯦꯞꯅꯈ꯭ꯔꯦ, ꯑꯗꯨꯒ ꯃꯦꯀꯤꯔꯥꯁꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯦꯀꯤꯔꯥꯁꯅ ꯂꯣꯏꯔꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯔꯣꯖꯔꯅ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯛꯑꯕꯣ? ꯍꯣꯏ, ꯅꯣꯏꯗꯤ ꯁꯨꯔꯕꯣ? ꯁꯨꯔꯦ ꯑꯩꯈꯣꯏꯕꯨꯗꯤ꯫ ꯑꯗꯨ ꯆꯠꯂꯁꯤ, ꯑꯗꯣ ꯕꯦꯁ ꯑꯣꯐ ꯂꯛ꯫ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯃꯦꯀꯤꯔꯥꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯁꯦꯝ ꯇꯨ ꯌꯨ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫
ꯁꯣꯝꯗ ꯊꯣꯏꯁꯅꯥ ꯍꯣꯏꯒꯤꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯒꯗꯕ ꯁꯕꯖꯦꯛ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ꯫ ꯑꯀꯣꯟꯕ ꯊꯣꯛꯄ ꯁꯕꯖꯦꯛꯁꯤꯅ ꯃꯦꯠꯁ ꯑꯣꯏꯕꯅ ꯑꯣꯐ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇꯤ ꯄꯤ꯫ ꯕꯤꯗ꯭ꯌꯥꯁꯨ ꯊꯣꯏꯁꯅꯥ ꯍꯣꯏꯗ ꯂꯥꯛꯂꯒ ꯑꯈꯪ ꯈꯪꯅ ꯄꯨꯟꯅ ꯇꯥꯟꯅꯃꯤꯟꯅꯩ꯫ ꯕꯤꯗ꯭ꯌꯥ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯑꯁ ꯃꯦꯠꯁꯤꯀꯣ ꯏ ꯍꯩꯒꯠꯂꯛꯑꯦ ꯑꯩ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ ꯉꯁꯥꯏꯗꯤ ꯍꯣꯠꯂꯤꯁꯤ ꯂꯥꯜꯂ ꯂꯩꯔꯝꯃꯤ ꯏ ꯀꯥꯏꯗ꯫ ꯐꯖꯅ ꯍꯣꯠꯂꯨ ꯌꯥꯗ꯭ꯔꯣ? ꯕꯤꯗ꯭ꯌꯥꯅ ꯑꯗꯣ ꯁꯖꯦꯁꯟꯁꯤꯇꯪ ꯍꯣꯠꯄ ꯌꯥꯒꯗ꯭ꯔꯣ? ꯁꯤꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯣ ꯑꯗꯨꯒꯅꯦ ꯂꯥꯏꯔꯤꯛꯀꯤꯁꯨ ꯈꯔ ꯍꯣꯠꯂꯣ꯫ ꯕꯤꯗ꯭ꯌꯥꯅ ꯁꯖꯦꯁꯟꯁꯤ ꯆꯟꯅꯔꯣꯏ ꯍꯥꯏꯔꯣ? ꯍꯣꯏ ꯑꯗꯨ ꯉꯥꯛꯇ ꯊꯥꯖꯕ ꯊꯝꯃꯨꯅꯣꯕ, ꯑꯇꯣꯞꯄꯁꯨ ꯍꯣꯠꯂꯣ꯫ ꯅꯪ ꯀꯌꯥꯝ ꯂꯣꯏꯔꯒꯦ? ꯆꯦꯞꯇꯔ ꯈꯔ ꯋꯥꯠꯂꯤ꯫ ꯍꯣꯠꯂꯨ ꯍꯣꯠꯂꯨ ꯑꯩꯁꯨ ꯑꯃꯨꯛ ꯍꯣꯠꯀꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯃꯥꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯩꯔꯤ꯫ ꯂꯩꯃ ꯃꯆꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯦꯕꯜ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯥ ꯑꯅꯤꯕꯨ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕꯣ? ꯕꯤꯗ꯭ꯌꯥꯅ ꯏꯃꯥ ꯆꯥꯛꯀ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦꯗ꯫ ꯂꯩꯃ ꯅꯣꯛꯂꯒ ꯀꯩꯗꯧꯔꯦ? ꯃꯣꯏꯒꯤ ꯃꯦꯠꯁ ꯍꯥꯏꯕ ꯃꯦꯠꯁꯤꯅ ꯑꯩꯕꯨ ꯌꯥꯝ ꯊꯤꯅ ꯑꯣꯠꯄꯤꯔꯦ꯫ ꯂꯩꯃ ꯅꯣꯛꯂꯒ ꯃꯁꯤꯗꯤ 4 ꯁꯕꯖꯦꯛ ꯊꯝꯕ ꯌꯥꯏ ꯍꯥꯏꯕꯗꯥꯏꯅꯦ? ꯍꯩꯅꯔꯗꯤ ꯊꯝꯃꯨꯗꯅ꯫ ꯕꯤꯗ꯭ꯌꯥꯅ ꯀꯗꯥꯏꯗꯒꯤ ꯏꯁ ꯑꯩꯈꯣꯏ ꯕꯤꯖꯦꯟꯇꯤꯒ ꯕ꯭ꯔꯣꯖꯦꯟꯒꯅ ꯑꯩꯕꯨ ꯁꯝꯐꯣꯏꯅꯕ꯫ ꯂꯩꯃꯅ ꯂꯩꯃ ꯀꯔꯤꯒꯤꯅꯣ? ꯃꯦꯠꯁꯦ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯇꯝꯃꯤ ꯑꯗꯨꯒ ꯇ꯭ꯌꯨꯁꯟꯁꯨ ꯑꯃꯨꯛ ꯆꯠꯂꯤꯕ꯫ ꯁꯤꯗꯩꯁꯤꯗ 4 ꯁꯕꯖꯦꯛ ꯊꯝꯃꯗꯤ ꯏꯃꯥ ꯅꯆꯥꯗꯤ ꯁꯣꯏꯗ꯭ꯔꯦ, ꯕꯩꯇꯥꯔꯥꯅꯤ ꯇꯨꯔꯦꯜ ꯂꯥꯟꯕ꯫ ꯂꯩꯃ ꯅꯣꯛꯂꯒ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯕꯁꯤ ꯃꯍꯩꯕ꯫ ꯑꯗꯣ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯂꯦ, ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯂꯣꯅꯦ ꯅꯣꯏꯕꯣ, ꯑꯗꯨꯒ ꯑꯃꯨꯛ ꯍꯣꯠꯂꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯗꯨ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯅ ꯆꯥꯛ ꯍꯥꯟꯅ ꯆꯥꯎꯔꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯣꯠꯂꯁꯤ꯫ ꯍꯣꯏ ꯄꯨꯛ ꯊꯜꯂꯒ ꯋꯥꯈꯜ ꯈꯔ ꯑꯃꯨꯛ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯈꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ꯫ ꯁꯣꯝꯗ ꯄꯥꯏꯈꯣꯝꯕꯁꯨ ꯀꯣꯆꯤꯡꯗꯒꯤ ꯍꯜꯂꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯅꯤꯔꯃꯂꯥ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯃꯥꯒꯤ ꯐꯃꯨꯡ ꯃꯁꯤꯗ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯃꯥ꯫ ꯅꯤꯔꯃꯂꯥ ꯃꯆꯥꯅ ꯀꯧꯔꯛꯄꯗꯨꯗ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ, ꯅꯪꯕꯨ ꯍꯜꯂꯛꯑꯕꯣ? ꯄꯥꯏꯈꯣꯝꯕꯅ ꯍꯜꯂꯛꯑꯦ꯫ ꯏꯆꯥꯕꯨ ꯋꯥꯔꯕꯣ? ꯋꯥꯗꯤ꯫ ꯀꯔꯤ ꯆꯥꯅꯤꯡꯉꯦ? ꯏꯃꯥ ꯁꯦꯝꯃꯛꯀꯦ꯫ ꯄꯥꯏꯈꯣꯝꯕ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯃꯥꯡꯗꯗꯤ ꯎꯠꯊꯣꯛꯇꯦ, ꯇꯞꯅ ꯍꯥꯏꯔꯛꯏ, ꯆꯥꯅꯤꯡꯗꯦ ꯃꯃꯥ ꯑꯩ ꯀꯩꯝ ꯆꯥꯅꯤꯡꯗꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ꯫ ꯅꯤꯔꯃꯂꯥ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯃꯥꯅ ꯁꯣꯟꯕꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯕꯨꯡꯉꯣ, ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯃꯃꯥꯒꯤ ꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯩꯒꯤꯅꯣ ꯀꯞꯂꯤꯗꯨ ꯃꯃꯥ? ꯀꯞꯀꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥ, ꯀꯞꯀꯅꯨ꯫ ꯅꯤꯔꯃꯂꯥ ꯄꯤꯔꯥꯡ ꯃꯔꯛꯇ ꯃꯣꯃꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯞꯇꯦ ꯏꯃꯥ, ꯀꯞꯇꯤꯌꯦ꯫ ꯒꯨꯂꯤ ꯆꯥꯔꯕꯣ? ꯄꯨꯡ ꯇꯥꯔꯦ ꯃꯃꯥ, ꯒꯨꯂꯤ ꯆꯥꯗ꯭ꯔꯤꯕꯣ? ꯆꯥꯔꯦ꯫ ꯕꯕꯥꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯕꯣ ꯃꯃꯥ? ꯆꯠꯈ꯭ꯔꯦ, ꯀꯨꯏꯗ꯭ꯔꯤ꯫ ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯒꯦ꯫ ꯃꯃꯥꯒꯤ ꯑꯄꯥꯝꯕ ꯂꯩꯔꯗꯤ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯔꯛꯎꯀꯣ꯫ ꯆꯠꯂꯣ ꯄꯣꯊꯥꯖꯔꯣ, ꯋꯥꯔꯝꯂꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯂꯥꯛꯏ꯫ ꯗ꯭ꯔꯦꯁꯇꯨ ꯍꯣꯡꯗꯣꯛꯂꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ꯫ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯃꯀꯣꯛ ꯃꯅꯨꯡꯗ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥꯁꯤꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ, ꯃꯥꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯥꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯄꯥꯏꯕ ꯀꯌꯥꯁꯨ ꯄꯣꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯃꯥꯡꯒꯤ ꯆꯦꯛ ꯆꯠꯂꯨꯕꯗ ꯗꯣꯛꯇꯔꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯐꯖꯅ ꯀꯦꯌꯔ ꯂꯧꯔꯒ ꯊꯝꯁꯤ, ꯃꯥꯒꯤ ꯑꯄꯥꯝ ꯑꯅꯤꯡꯕꯁꯤꯡꯗꯣ ꯃꯗꯨꯗ ꯇꯧꯍꯟꯕꯤꯌꯨ꯫ ꯄꯥꯏꯈꯣꯝꯕ ꯆꯤꯡꯅꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯗꯣꯛꯇꯔ ꯍꯥꯏꯕꯗꯤ ꯀꯦꯟꯁꯔ ꯍꯥꯏꯁꯤꯅꯕꯨ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯍꯤꯗꯥꯛ ꯄꯨꯊꯣꯛꯇ꯭ꯔꯤ, ꯑꯗꯨꯅ
ꯂꯩꯅꯥꯁꯦ ꯄꯨꯡꯐ ꯐꯍꯟꯕ ꯉꯝꯂꯣꯏ, ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ꯫ ꯁꯦꯀꯦꯟ ꯁ꯭ꯇꯦꯖꯇ ꯈꯪꯂꯛꯄ ꯑꯣꯏꯕꯅꯤꯅ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯒꯗꯕꯗꯣ ꯃꯇꯝ ꯍꯦꯟꯈꯤꯕꯅ ꯐꯨꯜ ꯔꯤꯀꯚꯔꯤꯗꯤ ꯇꯧꯕ ꯉꯝꯂꯣꯏ꯫ ꯄꯥꯏꯈꯣꯝꯕ ꯄꯥꯈꯠꯅ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯏ꯫ ꯗꯣꯛꯇꯔ, ꯑꯗꯨꯗꯤ ꯃꯃꯥꯒꯤ ꯐꯤꯕꯝꯁꯤ ꯁꯣꯛꯆꯤꯜꯂꯦ ꯍꯥꯏꯔꯣ? ꯍꯥꯟꯅꯒ ꯌꯦꯡꯅꯕꯗ ꯈꯔ ꯁꯣꯛꯆꯤꯜꯂꯦ꯫ ꯒꯨꯂꯤꯁꯤꯡꯁꯨ ꯑꯅꯧꯕ ꯂꯣꯏꯅ ꯁꯤꯜꯂꯁꯤ꯫ ꯆꯥꯎꯔꯥꯛꯅ ꯆꯍꯤ 3 ꯍꯥꯏꯒꯦ꯫ ꯆꯍꯤ 3ꯁꯤ ꯌꯧꯕ ꯌꯥꯏ, ꯌꯧꯗꯕ ꯌꯥꯏ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯇꯧꯒꯅꯨ, ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯗꯣꯛꯇꯔꯒꯤ ꯋꯥꯗꯨꯗ ꯃꯁꯥꯗꯨ ꯇꯔꯪ ꯆꯠꯈ꯭ꯔꯦ꯫ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯗꯣꯛꯇꯔꯗꯨꯁꯨ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯄꯥꯏꯈꯣꯝꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯃꯥꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯕ꯭ꯔꯣ ꯃꯃꯥ ꯉꯥꯏꯕꯁꯦ? ꯅꯤꯔꯃꯂꯥꯅ ꯋꯥꯗꯦꯗ, ꯗꯣꯛꯇꯔꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ? ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯥꯁꯦ ꯌꯥꯝ ꯐꯒꯠꯂꯦ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔꯅ꯫ ꯑꯗꯨꯅ ꯍꯥꯟꯅ ꯆꯥꯕ ꯒꯨꯂꯤꯗꯨꯗꯤ ꯃꯌꯥꯛ ꯌꯥꯝ ꯀꯟꯕ ꯑꯣꯏ, ꯑꯗꯨꯅ ꯈꯔ ꯍꯟꯊꯕ ꯆꯥꯔꯁꯦꯅ ꯍꯥꯏꯔꯛꯄ, ꯑꯗꯨ ꯍꯥꯏꯔꯛꯏ꯫ ꯅꯤꯔꯃꯂꯥ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯕꯨꯡꯉꯣ, ꯑꯁꯦꯡꯕꯒꯤ ꯑꯩꯕꯨ ꯅꯥꯕ ꯐꯔꯅꯤ ꯍꯥꯏꯔꯛꯄ꯭ꯔꯣ ꯗꯣꯛꯇꯔꯅ? ꯍꯥꯏꯔꯛꯏ꯫ ꯏꯁ, ꯃꯤ ꯈꯔ ꯑꯃꯅꯗꯤ ꯀꯦꯟꯁꯔ ꯅꯥꯔꯗꯤ ꯀꯟꯕ ꯉꯝꯗꯦ ꯀꯥꯏꯅꯁꯨ ꯍꯥꯏꯅꯕ ꯁꯥꯏꯅ꯫ ꯄꯥꯏꯈꯣꯝꯕ ꯃꯃꯥꯒꯤ ꯍꯔꯥꯎꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯀꯞꯅꯤꯡꯕ ꯄꯦꯟꯗꯕ ꯐꯥꯎꯔꯛꯏ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯃꯣꯃꯣꯟ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯏꯅ ꯈꯪꯗꯕꯒꯤꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯦ, ꯂꯥꯏꯅꯥ ꯄꯨꯝꯅꯃꯛ ꯐꯍꯟꯕ ꯉꯝꯂꯦ, ꯑꯗꯨꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦꯗ꯫ ꯅꯆꯦꯗꯨ ꯃꯇꯪꯒ ꯁꯤꯗ ꯂꯩꯔꯝꯂꯕꯗꯤ ꯐꯒꯗꯧꯅꯤ, ꯅꯪꯁꯨ ꯅꯇꯣꯝꯇ ꯋꯥꯔꯝꯂꯅꯤ ꯇꯧꯔꯤꯁꯦ꯫ ꯋꯥꯗꯦꯗ, ꯑꯗꯨ ꯍꯜꯂꯁꯤ ꯃꯃꯥ ꯋꯥꯔꯝꯃꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯅꯨꯃꯤꯠꯇꯨꯗ ꯍꯔꯥꯎꯈꯤꯕ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯃꯤꯠꯃꯥꯡꯗ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯎꯔꯤ꯫ ꯄꯥꯏꯈꯣꯝꯕ ꯅꯤꯡꯉꯝꯗꯕꯅ ꯃꯁꯥꯗꯨ ꯐꯨꯡꯒꯠꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯃꯪꯂꯝꯕꯗꯣ ꯂꯥꯛꯂꯤꯕ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯏ꯫ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕ ꯈꯪꯍꯧꯗꯦ ꯃꯩꯊꯣꯡꯅ ꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯏ, ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯊꯣꯏꯁꯅꯥꯅ, ꯗꯗꯥ꯫ ꯑꯍꯥꯎ, ꯍꯜꯂꯛꯑꯕꯣ? ꯄꯥꯏꯈꯣꯝꯕꯅ, ꯍꯜꯂꯛꯏ꯫ ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ? ꯍꯜꯂꯛꯄꯕꯨꯗꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ, ꯃꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯝꯕꯅꯤ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯍꯤꯞꯄꯗ ꯎꯏꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣ, ꯑꯩꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁꯀ ꯇꯧꯔꯨꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯇꯧꯗꯦꯗ, ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ, ꯗꯗꯥꯗꯤ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤ, ꯆꯥꯅꯤꯡꯗ꯭ꯔꯤ꯫ ꯑꯩꯉꯣꯟꯗꯅ ꯆꯥꯛ ꯆꯥꯎ ꯍꯥꯏꯔꯒ ꯗꯗꯥ ꯅꯪꯅ ꯆꯥꯗ꯭ꯔꯤꯕ? ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ, ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤꯌꯦ ꯕꯦꯝ, ꯑꯗꯣ ꯆꯥꯛ ꯅꯠꯇ꯭ꯔꯁꯨ ꯀꯩꯅꯣꯝ ꯆꯥꯁꯤꯜꯂꯣ꯫ ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯑꯣꯏꯅ ꯆꯥꯔꯒꯦꯗꯣ, ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯗꯤ, ꯍꯣꯔꯦꯟ ꯁꯥꯟꯅꯁꯤꯗꯨꯗꯤ, ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ꯫ ꯍꯣꯏꯕ, ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯁꯤꯗꯅ꯫ ꯑꯗꯣ ꯀꯩꯗꯧꯔꯤꯒꯦ, ꯂꯥꯏꯔꯤꯛ ꯇꯧꯔꯤꯕꯣ? ꯐꯝꯃꯤꯌꯦ, ꯇꯧꯗꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ꯫ ꯑꯣ, ꯕꯤꯗ꯭ꯌꯥꯁꯨ ꯂꯩꯕ꯭ꯔꯣ? ꯂꯩꯌꯦ꯫ ꯂꯦꯛꯇꯣꯏꯔꯣ? ꯂꯦꯛꯑꯣꯏꯗ, ꯍꯟꯈꯤꯅꯤ꯫ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯕꯤꯗ꯭ꯌꯥ ꯇꯥꯔꯗꯨꯅ ꯐꯣꯟꯗ ꯇꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯂꯥꯎꯔꯛꯏ꯫ ꯍꯣ, ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯣ? ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯦꯠꯂꯦ ꯍꯥꯏꯔꯣ? ꯍꯣ, ꯑꯩ ꯇꯥꯖꯗꯦ, ꯑꯩ ꯇꯥꯖꯗꯦꯀꯣ, ꯑꯩ ꯅꯥꯄꯪꯉꯤ, ꯃꯤ ꯇꯥꯡꯉꯤꯀꯣ, ꯇꯥꯗꯦꯀꯣ ꯑꯩ꯫ ꯊꯣꯏꯁꯅꯥ ꯕꯤꯗ꯭ꯌꯥꯗ ꯅꯣꯛꯂꯒ ꯌꯦꯡꯏ꯫ ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ, ꯑꯗꯤꯇ꯭ꯌꯒꯤ ꯃꯕꯥꯅꯤꯗꯣ ꯌꯥꯝ ꯆꯥꯟꯅꯅꯤ, ꯍꯌꯦꯡꯋꯥꯏ ꯈꯗꯥꯡ ꯌꯥꯝ ꯐꯩꯌꯦꯕ꯫ ꯊꯣꯏꯁꯅꯥꯅ, ꯑꯗꯣ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯦ, ꯆꯠꯂꯣ ꯈꯔ ꯆꯥꯔꯣꯕ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯆꯥꯒꯦ꯫ ꯊꯣꯏꯁꯅꯥ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕꯅꯤ, ꯅꯣꯡꯇ ꯍꯔꯥꯎꯔ ꯌꯥꯎꯕꯤꯗꯦ, ꯌꯥꯔꯦ, ꯑꯩ ꯀꯩꯝ ꯍꯦꯛ ꯍꯥꯏꯔꯣꯏ꯫ ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ, ꯍꯩꯃꯥ, ꯑꯃꯨꯛ ꯄꯩꯈ꯭ꯔꯕꯣ? ꯄꯩꯈꯤꯅꯨꯁꯦ꯫ ꯊꯣꯏꯁꯅꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯇꯥꯕ꯭ꯔꯣ ꯃꯤ? ꯍꯟꯗꯛꯃꯨꯛꯁꯨ ꯈꯨꯝꯗꯦ꯫ ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ, ꯄꯩꯒꯟꯕꯤꯁꯤꯗꯤꯕ꯫ ꯍꯣꯏꯁꯦ, ꯗꯗꯥ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ, ꯂꯣꯏꯔꯒ ꯀꯣ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ, ꯅꯪꯅ ꯑꯩꯁꯦ ꯁꯨꯝ ꯁꯨꯝꯕꯤꯈꯤꯕꯅꯤ, ꯌꯥꯔꯣꯏꯒꯦꯁꯨ ꯉꯝꯗꯦ, ꯅꯪꯅ ꯍꯥꯏꯕꯁꯦ ꯀꯔꯤ ꯄꯋꯥꯔ ꯄꯥꯏꯒꯦ? ꯑꯁ ꯗꯗꯥ, ꯋꯥꯊꯤꯁꯨ ꯉꯥꯡꯉ ꯂꯩ꯫
ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ ꯐꯔꯦ ꯐꯔꯦ ꯊꯝꯃꯒꯦꯀꯣ ꯍꯣꯔꯦꯟ ꯇꯧꯔꯛꯑꯒꯦ ꯍꯣꯏ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯀꯣꯜꯗꯨ ꯀꯛꯏ ꯄꯥꯏꯈꯣꯝꯕꯗꯨ ꯐꯣꯟ ꯆꯥꯔꯖ ꯇꯧꯁꯤꯜꯂꯝꯂꯒ ꯃꯈꯥꯗ ꯆꯥꯛ ꯆꯥꯕ ꯀꯨꯝꯊꯔꯛꯏ ꯁꯣꯝꯗ ꯕꯤꯗ꯭ꯌꯥ ꯊꯣꯏꯁꯅꯥꯅ ꯀꯣꯜ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯕꯗꯨ ꯎꯕꯒ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯊꯣꯏꯁꯅꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯤꯃꯤ ꯅꯣꯏꯕꯣ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯤ ꯋꯥꯔꯤꯗꯤ ꯑꯗꯣ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯗꯥ ꯄꯥꯏꯈꯣꯝꯕꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯣꯏꯁꯅꯥ ꯕꯤꯗ꯭ꯌꯥꯒꯤ ꯋꯥꯍꯪꯗꯨꯗ ꯏꯀꯥꯏ ꯋꯥꯗꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯁ ꯌꯥꯔꯤꯌꯦ ꯍꯥꯏꯔꯣꯕ ꯕꯤꯗ꯭ꯌꯥ ꯑꯩ ꯈꯪꯗꯦꯃꯤ ꯏꯁ ꯍꯧꯖꯤꯛꯁꯨ ꯋꯥ ꯂꯣꯠꯀꯦ ꯈꯜꯂꯤꯔꯣ ꯅꯠꯇꯦꯕ ꯍꯥꯏꯔꯣꯗꯨꯗꯤ ꯑꯩ ꯏꯀꯥꯏꯃꯤ ꯕꯤꯗ꯭ꯌꯥꯅ ꯏꯁ ꯙꯠ ꯏꯀꯥꯏꯕꯤꯔꯨꯅꯨꯈꯤ ꯑꯁ ꯌꯥꯔꯤꯃꯤ ꯍꯥꯏꯔꯧꯗ ꯊꯣꯏꯁꯅꯥ ꯕꯤꯗ꯭ꯌꯥꯅ ꯇꯛꯃꯟꯕꯗꯨꯗ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝ ꯅꯨꯡꯁꯤꯌꯦ ꯏꯁ ꯑꯗꯨꯝ ꯀꯥꯏꯅ ꯕꯤꯗ꯭ꯌꯥ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯝꯇ ꯕꯤꯗ꯭ꯌꯥ ꯅꯣꯛꯂꯒ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯗꯥ ꯄꯥꯏꯈꯣꯝꯕꯅ ꯅꯪꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯃꯥꯜꯂꯤꯕꯣ ꯈꯪꯗꯦꯗ ꯏꯀꯥꯏꯒꯟꯕꯤ ꯍꯥꯏꯁꯤꯅꯤ ꯏꯀꯥꯏꯕꯩꯅꯤ ꯌꯥꯝ ꯆꯥꯛꯏꯗ ꯗꯥ ꯄꯥꯏꯈꯣꯝꯕꯁꯦ ꯌꯥꯝ ꯐꯩ ꯗꯥ ꯑꯗꯤꯇ꯭ꯌꯁꯨ ꯐꯩꯗꯨꯗꯤ ꯐꯕꯨꯗꯤ ꯐꯩ ꯑꯗꯣ ꯑꯃꯨꯛ ꯎꯁꯤꯠꯇꯦꯕ ꯃꯤ ꯏ ꯍꯥꯏꯒꯠꯂꯤꯁꯦ ꯑꯗꯨꯗꯅꯤ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯌꯥꯔꯦꯍꯦ ꯕꯤꯗ꯭ꯌꯥꯁꯨ ꯅꯣꯛꯏ ꯐꯥꯒꯤ ꯅꯠꯇꯦ ꯃꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ